Lengson Beshi Mayam, Mangang Pakang Taram Nokcheri, Nasidi, Mayam gi request Matungina, Anova series ama Puduna Luxury. Nasi Puzaraliva, series Asi Mamingdi, The Railway Man, series Asi, Ashem Motokiva, Labak Tirva, Taudo Amada, Yumpam Series Ni, Taudo Asina Maram Weraga, Kudak the Mayo Lishing Ahum Hennessy, Kihana Tazanari, Aduga Taudo Asi, Tokraba Matung, Hapta Ama Anigi Matungana, Mayo Lishing Tarataru Hennessy Kihari, Bhopal the Union Carbide Koba, Factory Amalerami, Factory Asi, American Company Amani, 1994 gi, December gi tang aniga ahumga lonaba ahinga duda Union Carbide hairiba factory adudagi hu chenba gas MIC leak oirakhi gas ki tanki pokhairakpadagi hu chelaba gas factory manungdagi control toba ngamdaduna thadorakhi mishi mina asigi mathakta sel thum property masing thingamdana manghanki masidagi hendoktuna lebak lehaul henkhide mafam aduda leiriba ising ama fawba sijinnaba yakhide haujik fawba ising sijinnaba yadana leiba mafam yauri leimaida leiba ising khakta natte guhagi ising fawba sijinnaba yahankhide Taudo asigi matungda poglakpa angang singdi miyoy mitam sade mawong yamna thina soinaiba oi poglak liba angang ayamba laina chenduna poglai CS amadi lungs ki problem ngaktani mayam series asi amuk taminarasi series asigi ahan musinda kumawat koba reporter amana wari lirai leba asida miyamna sakhangnaraba miyoy kaya amagi pognafam oiri aduba leba asida miyoyba amagi mamalsi drain da taba plastic amaga mamal manari police amana reporter da sumna harai aina Union Carbide ki head of operation oiriba Metchen amadi factory asigi mapu Anderson anibu phare reporter kumawana wari makhali rei Mahatma Gandhi na Prithvi gi miyam asida haiki aikhoi masel marakta mit kilaman mit na singnabadagi aikhoi miyam se mit tangba ngakta ngaire maram aduna mi emana ingonda phattaba thabama tawre haduna phattaba thabakna muk laman khumba du phatte haiki adubu wahai asiga ona tenabu mongda Mahatma Gandhi bu hatkiba miyoy desu phasi tawduna leba asina hatki adubu Bhopal gi miyoy lishing 15 hena hatkiba Union Carbide ki mapu dudi maral gi matung ina dandi amata pikide mahakti sarkar asina private plane amada VIP service piduna mayum yonaba police amadi security protection piki mahakpu America fawba tekta kaidana thinbiki kumawat mana Union Carbide factory gi chairperson maral gi matung ina jail da thamnanaba yamna wana hona jabani adubu ngasidi Union Carbide factory gi mapu maral amatta leitaba dongna mayumda nungaina hankre aduga kumawatna maithiraba miyoy amagumna mamai luktha lehokhi Prithvi pumbana ijat sanman tawnariba Mahatma Gandhi gi ponafam oiriba aikoi leba asida ngasidi mi hatpada dandi pibagi mahutta VIP service pire aduga masagi mathwai mangani haibagi akiba yaudana mayamgi fananaba thabak tokhiba sing adubuna jail da thambire makoibu masak khangbikhide mathangi sinda train accident amada soklaba sidikna magi mamangda train gi atekpa yot ki mate amada yanduna leiriba sumnagi chahi 9 khata ngairiba angang adubu urami sidikna angang adubu kaningki adubu mahaki makhongda sokliba adu mahangna mikup amatang oina magi makhong asokpududa yenglui angang aduna sidikta mahakpu kanbiyu haiduna laurakhi sumnagi mikup ama khatang magi asokpada yengluba matamda sidikki mamangda leiriba angang adu sidikta mabu kanbiyu haina kanna laurba matungda turelda tasinki sidiknasu angang adubu kalhaunabagidamagta makhuna lamki adubu angang adubu lambadi phangkide mathangi sinda sidik magi haukraba kaungamdraba thaudo asina maram oiraga tumthaba ngamdana phamungda hiptuna lerami magi phamung nakanda sanaribi machanupina babanang haugalaklabra hairakhi wahai asi taba matamda sidik gyan lakhi mathangi sinda sidik office ta chananaba phirolasinba loire sidik Bhopal train station da station adugi station master oina thabak toriba officer amani sidiki nupina sidik ta harai nangding asi night shift tai haibadaine sidik na harai ngasidi lai khurambagi train da mi mayam ama lakani maram aduna station da tawgadaba thabak mayam ama lehauri imung da famlajuna TV yengduna leiriba machanupa Nawas da sidik na harai Nawas nangdi employment bureau da chalurabra railway station gi damakta thabak mayam ama hangduna leiribani thabak singadu apikpa thaba amata natte tolopsu yamna chauribani ingna chingna shanti leina hingba yagadaba thabak ngaktani Nawas na harai punchi chupa tumpham chafam khangdana court amuba ama lelaga sidriba fawba sarkar gi thabak tawba adudi aidi pamde Nawas na yamna chawthokna harai hayengdi Union Carbide factory da aigi thabak ki interview lei wahai asida station master sidikna yamna khoisauna na harai aduguma mafamda kari maram gi damakta thabak tawgadoribano mafam adudi thabak subagi ethics thabak ki moral amata leitaba mafamni paisa khakta gi khallaga leiba mafam aduda thabak tawge khallise kaigino paisa gi ni hairabadi tawningba thabak khudimak afa fata amata khanthadana
tauba ngamliba mafam aduda kari thabakno nangna tawdorise miyoibagi punsida paisa khaktana te tangadabase mayamgi ijatsu phangnanaba tangadabani mathangi senasi Union Carbide factory ni hu chenba gas MIC thadore haiduna factory eduda thabak suriba worker mayam question chenarami factory manungda alarm su makhol hauna khonglakhi worker mayam aduna makhoi mayam gi supervisor oiba Kamarudin bu kauru cho haina hainarami worker mayam koilaw langnaduna punglang langnarami Kamarudin su factory manungda kochen cheladuna lairiba gas singi meter adu yenglami MIC gas mahi thamliba tanki eduda gas form torokpadagi tanki edu gi pressure yamna wangkhalakhi tanki manungda gas ki pressure sum wangkhalakpa tarabadi tanki edu soidarmaki pokhairak lagani worker aman hairai gas manungda yariba pressure asi khara hanthanabagidamakta ahenba gas form toraklibasi flare tower sizinaduna ahenba gas sing asi mai thadokrasi Kamarudin hairai flare tower di yakhidaba tha ahum helaklabani kamdong mai thagani Kamarudin amanglai nakoi worker mayam maraktagi ngasi pipe samba yawbra aduga nakoina gas punanaba pipe samba matamda blind slip ti hakibra worker adun hairai blind slip haibabu karino ado ngasi di gas samba gi paw takhide Kamarudin wa kem ta hairamdana MIC hairiba hu chenba gas adu thampham moiriba achauba tanki ahum adugi manakta lai MIC hairiba gas asi yamna sathiba gas ni maram aduna gas asi gi tanki si lainungda luna tawthaduna mathakta cement thana haijinduna phumjinduna thamlibani Kamarudin na atai atopa worker amata yahondana gas phumliba cement mathak aduda kakhalakhi tamna kakhalakhi kisu yamna kijarami mafam aduda lairiba cement sing adugi mathakta makhut thamladuna cement sing adu ingbra sabra haina yenglami masigi matungda Kamarudin yamna sauna larai gas ki tanki asidi karisu togde tanki manungda gas ahenba lairabadi pressure mayam aduna tanki sing asigi mathakta haijiliba cement sing asi phongphong sahalakadabani adubu cement asidi ingtrik ingi Kamarudin factory manungi worker sing aduda mic ta sumna hairaki tanki dei karisu togde factory manungda lairiba gas ki meter adu yadre madu hana mukta langtholucho mathangi sinda Kamarudin factory manungda lairiba worker sing aduda sauna hairai karigino noina pangpada pakhalise mathangdadi pressure check tawraba matungda factory gi emergency alarm asi angai phadaba matamda khakta khongu tanja sida factory asigi mako oriba Madsen hariba nupa adu lai mahakti USA masani Madsen na mayam tanana ba haiduna microphone ama paiduna hairai factory asigi emergency alarm makhol asi amu hana tahalakanu factory manungda karigumba mishi mina yaraba matam adu khakta da khonga u atai matamdadi amu hana tahalakanu haiduna yamna minungsi leitana lauthorakhi masi matungda Madsen na Kamarudin hairai alarm khonglam liba worker adu masak khangdu u aduga mahake thaba adu khudak ajida thadotlu mahapu mafam asida amu hana changhanganu mathangi sinda factory gi nakanda leiriba yum sing adugi marakta imat hariba nupa adugi mayumda kumawat hariba reporter aduna imat ka unaba laklami kumawat na hairai imat nang nengonda legiba warido Delhi da leiriba ukil aduda su aina dirabani adubu ukil aduna di aina leiriba wari sing adu nangi nachindagi taninge hairi maram aduna nangna engonda haikiba wa sing adu tape recorder asida amuka hanna hairu lao imat ki maman hairai imat train station da nangi thabak join tawgadaba numit ni ngasidi maram aduna ahanba numit asida thabak ta thengna chatkanu station da fangliba nangi thaba si ilai laina lawganu mi amane hekta phangge haibada phanggadaba thabak natte masi matungda imat amadi komawat interview horami imana hairai aigi iming imat rias kawi ai Union Carbide factory da chemical puthok pusingi thabak torami mafam adugi truck driver oirami imana hairai Union Carbide factory gi manungda tilhar hida napi hida amadi atai hu chenba pochai kaya ama sari adubu hu chenba pochai singasi sanana bhonaba matamda MIC koba yamna hu chenba gas ama sizinei MIC haibadi methyl isocyanate haibani Kumawan hairai MIC hariba gas asidi kadaidagi purakpage factory manungda adum sabra iman hairai hanadi America dagi lakpa jahaz singda achawa container da MIC gas India da pusila ambani matam aduda purakliba gas mahi sing adu hithangpham dagi factory asi yaunanaba MIC hariba gas adu ekoina truck da purakhibani adubu haujikti hu chelaba gas asi factory manungda adum masa matomda sajarabani Kumawan hanglai MIC hariba gas asi yamna sathi hariba si kamdauna hairibano imana Konjen nikladun hairai factory da leiriba engineer sing aduna hairiba gas MIC asibu chemical bomb ga chap manai haina kinai factory manungda leiriba hu chelaba gas sing adugi manungdagi khwaidagi hena sathiba gas ni MIC gas asibu lainungda luna tawthaduna mathakta cement haiduna phumjinduna thamlibani cement sing adugi makhada achawa tanki ahum pik thana gas asi yauduna leiribani gas thampham mafam aduda kanamta changnade worker khudimak tanki manakta changba kinai Kumawan hairai
ꯍꯥꯏꯔꯛꯏ ꯀꯔꯤ ꯃꯔꯝꯒꯤ ꯀꯤꯔꯤꯕꯅꯣ ꯏꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯇ꯭ꯔꯛꯇ ꯄꯨꯔꯛꯂꯤꯕ MICꯒꯤ ꯕꯦꯔꯦꯜꯁꯤꯡ ꯑꯗꯨ ꯐꯖꯅ ꯁꯤꯜ ꯇꯧꯗꯕ ꯃꯈꯨꯝ ꯈꯨꯝꯃꯛꯇꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯀꯦꯃꯤꯀꯦꯜ ꯄꯨꯔꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯅꯣꯡ ꯆꯨꯁꯤꯜꯂꯛꯄ ꯇꯥꯔꯕꯗꯤ ꯀꯦꯃꯤꯀꯦꯜ ꯕꯦꯔꯦꯜ ꯃꯅꯨꯡꯗ ꯏꯁꯤꯡ ꯗ꯭ꯔꯣꯞ ꯑꯃ ꯆꯪꯈꯤꯕ ꯃꯇꯝꯗ ꯏꯁꯤꯡ ꯗ꯭ꯔꯣꯞ ꯑꯗꯨꯒ MICꯒꯤ ꯒ꯭ꯌꯥꯁ ꯃꯍꯤ ꯑꯗꯨꯒ ꯑꯅꯤꯁꯦ ꯄꯨꯜꯂꯒ ꯌꯥꯝꯅ ꯁꯥꯊꯤꯕ ꯍꯨ ꯆꯦꯟꯕ ꯒ꯭ꯌꯥꯁ ꯑꯃ ꯐꯣꯝ ꯇꯧꯏ ꯃꯔꯝ ꯑꯗꯨꯅ MIC ꯍꯥꯏꯔꯤꯕ ꯒ꯭ꯌꯥꯁꯀꯤ ꯃꯍꯤ ꯑꯁꯤꯒ ꯏꯁꯤꯡꯒ ꯊꯦꯡꯅꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯦꯛ ꯊꯦꯡꯅꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯨ ꯆꯦꯟꯕ ꯃꯅꯝ ꯇꯥꯕꯗ ꯈꯨꯗꯛꯇ ꯃꯤ ꯁꯤꯒꯗꯕ ꯒ꯭ꯌꯥꯁ ꯑꯃ ꯑꯣꯜꯂꯤ ꯀꯨꯃꯥꯋꯟ ꯍꯥꯏꯔꯛꯏ ꯅꯣꯏꯗꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯒ꯭ꯌꯥꯁ ꯃꯥꯛꯁ ꯎꯞꯇꯕ꯭ꯔꯥ ꯐꯦꯛꯇꯔꯤꯒꯤ ꯋꯥꯀꯔꯁꯤꯡ ꯑꯗꯨꯗ ꯒ꯭ꯌꯥꯁꯀꯤ ꯃꯥꯛꯁ ꯑꯃꯠꯇ ꯄꯤꯗꯕ꯭ꯔꯥ ꯏꯃꯥꯅ ꯍꯥꯏꯔꯛꯏ ꯄꯤꯗꯦ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕ ꯋꯥꯀꯔꯁꯤꯡ ꯑꯗꯨ ꯃꯥꯛꯁ ꯑꯃꯠꯇ ꯎꯞꯇꯦ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯅꯕ ꯃꯥꯛꯁ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯋꯥꯀꯔꯁꯤꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯔꯥꯡ ꯃꯌꯥꯝ ꯇꯧꯈ꯭ꯔꯕꯅꯤ ꯙꯔꯅꯥ ꯐꯝꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯐꯦꯛꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯝꯇ ꯇꯧꯔꯛꯈꯤꯗꯦ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯥꯛꯁ ꯄꯤꯕꯤꯌꯨ ꯍꯥꯏꯔꯨꯕ ꯑꯩꯈꯣꯏ ꯑꯣꯏꯅ ꯊꯕꯛꯇꯒꯤ ꯊꯥꯗꯠꯄꯤꯔꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯦꯠꯁꯦꯟꯒꯤ ꯑꯣꯐꯤꯁꯇ ꯀꯨꯃꯥꯋꯠ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯦꯠꯁꯦꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯃꯣꯠꯂꯤꯕ ꯀꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯐꯦꯛꯇꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯦꯆꯤꯟ ꯈꯨꯗꯤꯡꯃꯛ ꯑꯇꯦꯛ ꯑꯀꯥꯏ ꯌꯥꯎꯗꯕ ꯑꯃꯠꯇ ꯂꯩꯔꯝꯃꯔꯣꯏ ꯃꯐꯝ ꯑꯁꯤꯗ ꯁꯥꯅ ꯁꯥꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯠꯇ ꯐꯥꯎꯕ ꯍꯦꯛ ꯇꯥꯗꯦ ꯀꯨꯃꯥꯋꯟ ꯍꯥꯏꯔꯛꯏ ꯁꯥꯔ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯋꯥꯀꯔꯁꯤꯡꯒꯤ ꯁꯦꯐꯇꯤꯒꯤꯗꯃꯛꯇ ꯀꯩꯅꯣ ꯈꯔꯗꯤ ꯇꯧꯐꯝ ꯊꯣꯛꯏ ꯒ꯭ꯌꯥꯁ ꯑꯍꯦꯟꯕ ꯃꯩ ꯊꯥꯗꯣꯛꯅꯕ ꯁꯥꯔꯤꯕ ꯐ꯭ꯂꯦꯌꯔ ꯇꯋꯥꯔ ꯌꯥꯔꯛꯇꯕ ꯊꯥ 3 ꯍꯦꯜꯂꯛꯂꯦ MICꯒꯤ ꯒ꯭ꯌꯥꯁ ꯃꯍꯤ ꯌꯥꯎꯔꯤꯕ ꯇꯦꯡꯀꯤꯁꯤꯡ ꯑꯁꯤ ꯏꯪꯊꯅꯅꯕ ꯊꯝꯂꯤꯕ ꯀꯨꯂꯤꯡ ꯁꯤꯁꯇꯦꯝ ꯑꯗꯨꯁꯨ ꯌꯥꯈꯤꯗꯕ ꯀꯨꯏꯔꯦ ꯇꯦꯡꯀꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯒ꯭ꯌꯥꯁꯀꯤ ꯃꯍꯤꯁꯤꯡ ꯑꯗꯨ ꯃꯩꯁꯥ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯒ꯭ꯌꯥꯁ ꯑꯣꯟꯕ ꯍꯧꯔꯛꯂꯝꯃꯒꯅꯤ ꯀꯨꯃꯥꯋꯟꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯂꯨꯔꯤꯕ ꯋꯥꯐꯝ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯧꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯤꯕ ꯋꯥꯀꯔꯁꯤꯡ ꯑꯁꯤ ꯒ꯭ꯌꯥꯁ ꯄꯥꯏꯞ ꯆꯥꯝꯕ ꯍꯩꯇꯦ ꯃꯈꯣꯏꯅ ꯒ꯭ꯌꯥꯁ ꯄꯥꯏꯞ ꯆꯥꯝꯕ ꯃꯇꯝꯗ ꯁꯣꯏꯕꯗꯒꯤ ꯏꯁꯤꯡ ꯗ꯭ꯔꯣꯞ ꯑꯃ ꯇꯦꯡꯀꯤ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯃꯔꯛ ꯊꯠꯂꯗꯨꯅ ꯃꯦꯠꯁꯦꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯑꯩ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯪꯉꯤ ꯀꯃꯔꯨꯗꯤꯟꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯐꯦꯛꯇꯔꯤꯗ ꯂꯩꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯊꯝꯂꯤꯕ ꯐꯦꯜ ꯁꯦꯞ ꯁꯤꯁꯇꯦꯝꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯃꯦꯠꯁꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯒꯤ ꯗꯦꯛꯁꯇꯒꯤ ꯐꯥꯏꯜ ꯈꯔ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯐꯦꯛꯇꯔꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤ ꯑꯩꯅ ꯍꯦꯗ ꯀ꯭ꯋꯥꯔꯇꯔꯗ ꯁꯦꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯐꯦꯛꯁ ꯊꯥꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯤ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯠꯁꯟꯅ ꯃꯥꯒꯤ ꯀꯥ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯐꯥꯏꯜ ꯀꯦꯕꯤꯅꯦꯠ ꯑꯗꯨꯗꯒꯤ ꯐꯥꯏꯜ ꯈꯔ ꯊꯤꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯐꯦꯛꯇꯔꯤꯗ ꯑꯌꯥꯗꯕ ꯄꯣꯠꯆꯩ ꯁꯦꯝꯕꯤꯌꯨ ꯌꯥꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯉꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯐꯦꯛꯇꯔꯤ ꯑꯁꯤ ꯕꯦꯂꯦꯟꯁ ꯁꯤꯠ ꯑꯁꯤ ꯅꯦꯒꯦꯇꯤꯞ ꯆꯠꯂꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯛꯇꯔꯤ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯆꯂꯥꯏꯔꯛꯄ ꯃꯇꯝꯗ ꯁꯦꯟꯗꯣꯡ ꯑꯃꯠꯇ ꯐꯥꯎꯕ ꯇꯥꯟꯗ꯭ꯔꯤ ꯏꯟꯗꯤꯌꯥꯒꯤ ꯂꯧꯎꯕꯁꯤꯡꯅ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛ ꯅꯥꯄꯤ ꯍꯤꯗꯥꯛ ꯑꯃꯠꯇ ꯁꯤꯖꯤꯟꯅꯧ ꯍꯥꯏꯕ ꯌꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯄꯣꯠ ꯁꯤꯠꯇꯦ ꯀꯃꯔꯨꯗꯤꯟ ꯅꯪꯁꯨ ꯈꯜꯂꯨꯅꯦ ꯁꯦꯟꯗꯣꯡ ꯂꯩꯇꯕ ꯃꯐꯝ ꯑꯁꯤꯗ ꯍꯦꯗ ꯀ꯭ꯋꯥꯔꯇꯔꯗꯒꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯄꯩꯁꯥ ꯊꯥꯗꯔꯛꯀꯗꯧꯔꯤꯕꯅꯣ ꯀꯃꯔꯨꯗꯤꯟꯅꯁꯨ ꯈꯔ ꯄꯥꯈꯠꯂꯞ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯩꯁꯨ ꯄꯥꯎꯗꯣ ꯇꯥꯔꯦ ꯑꯗꯣ ꯁꯥꯔ ꯐꯦꯛꯇꯔꯤ ꯑꯁꯤ ꯊꯤꯡꯖꯤꯜꯂꯗꯣꯏꯔꯥ ꯃꯦꯠꯁꯦꯟꯅꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯗꯨꯃꯛꯇꯤ ꯍꯥꯏꯗꯦ ꯑꯗꯣ ꯀꯃꯔꯨꯗꯤꯟ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯋꯥꯀꯔꯁꯤꯡ ꯑꯁꯤ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯣ ꯐꯦꯛꯇꯔꯤꯗ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯌꯨ ꯑꯗꯨꯒ ꯐꯦꯛꯇꯔꯤꯗ ꯌꯥꯗ꯭ꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯁꯨ ꯁꯦꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯦꯗ ꯀ꯭ꯋꯥꯔꯇꯔꯗ ꯑꯩ ꯑꯃꯨꯛ ꯔꯤꯀ꯭ꯋꯦꯁ ꯇꯧꯈꯤꯒꯦ ꯀꯃꯔꯨꯗꯤꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯍꯧꯖꯤꯛ ꯐꯦꯛꯇꯔꯤ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯊꯝꯂꯤꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯁꯤ ꯀꯤꯖꯕ ꯐꯥꯎꯏ ꯃꯦꯠꯁꯦꯟꯅꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯦꯟꯅ ꯀꯤꯔꯤꯕꯅꯤ ꯌꯦꯡꯉꯨ ꯈꯕꯔ ꯑꯁꯤꯗ ꯐꯦꯛꯇꯔꯤ ꯑꯁꯤꯒꯤ ꯁꯦꯐꯇꯤ ꯔꯦꯒꯨꯂꯦꯁꯟꯒꯤ ꯃꯔꯝꯗ ꯏꯔꯤꯕ 1982ꯒꯤ ꯇꯥꯏꯁꯟ ꯍꯥꯏꯔꯤꯕ ꯏꯟꯁꯄꯦꯛꯁꯟ ꯂꯥꯛꯂꯝꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯔꯝꯗ ꯈꯕꯔꯗ ꯃꯌꯦꯛ ꯁꯦꯡꯅ ꯏꯔꯛꯂꯤ ꯃꯦꯠꯁꯦꯟꯅ ꯃꯁꯥ ꯅꯤꯛꯂꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯃꯔꯨꯗꯤꯟ ꯑꯩꯈꯣꯏ ꯐꯦꯛꯇꯔꯤꯒꯤ ꯃꯦꯅꯦꯖꯃꯦꯟꯠ ꯃꯔꯛꯇꯒꯤ ꯐꯦꯛꯇꯔꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯔꯤꯄꯣꯔꯇꯔꯗ ꯄꯥꯎ ꯄꯤꯊꯣꯛꯄ ꯑꯃꯗꯤ ꯌꯥꯎꯔꯦ ꯑꯁꯣꯝꯗꯅ ꯔꯤꯄꯣꯔꯇꯔ ꯀꯨꯃꯥꯋꯠꯅ ꯐꯣꯇꯣ ꯑꯃ ꯎꯠꯂꯗꯨꯅ ꯏꯃꯥꯇ ꯍꯪꯂꯛꯏ ꯐꯣꯇꯣ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯤꯡ ꯑꯁꯤ ꯅꯍꯥꯛ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯏꯃꯥꯅ ꯍꯥꯏꯔꯛꯏ ꯈꯪꯉꯤ ꯐꯣꯇꯣ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯅꯨꯄꯥ ꯑꯅꯤ ꯑꯁꯤ 1982ꯗ ꯐꯦꯛꯇꯔꯤꯗ ꯂꯩꯔꯤꯕ ꯃꯦꯆꯤꯟꯁꯤꯡ ꯏꯟꯁꯇ꯭ꯔꯨꯃꯦꯟꯠ ꯑꯃꯗꯤ ꯀꯦꯃꯤꯀꯦꯜ ꯀꯝꯗꯧꯅ ꯊꯝꯂꯤ ꯍꯥꯏꯕ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯝꯕ ꯃꯤꯑꯣꯏ ꯑꯗꯨꯅꯤ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤꯅ ꯀꯦꯃꯤꯀꯦꯜ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕ ꯇ꯭ꯔꯛꯁꯤꯡ ꯑꯁꯤꯁꯨ ꯌꯦꯡꯁꯤꯜꯂꯝꯕꯅꯤ ꯀꯨꯃꯥꯋꯠꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯦꯞ ꯔꯦꯀꯣꯔꯗꯔ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯎꯠꯂꯤꯕ ꯐꯣꯇꯣ ꯑꯁꯤ 1982ꯗ ꯐꯦꯛꯇꯔꯤꯗ ꯏꯟꯁꯄꯦꯛꯁꯟ ꯂꯥꯛꯂꯝꯕ ꯇꯥꯏꯁꯟꯒꯤ ꯐꯣꯇꯣꯅꯤ ꯇꯥꯏꯁꯟꯅ ꯐꯦꯛꯇꯔꯤꯒꯤ ꯁꯦꯐꯇꯤ ꯄ꯭ꯔꯣꯇꯣꯀꯣꯜꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯨꯞꯊꯅ ꯌꯦꯡꯂꯝꯕꯅꯤ ꯑꯗꯨꯒ ꯀꯝꯗꯧꯅ ꯑꯁꯣꯏꯕꯁꯤꯡ ꯑꯁꯤ ꯁꯦꯝꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯔꯤꯄꯣꯔꯠ ꯑꯃꯁꯨ ꯏꯈꯤꯕꯅꯤ ꯀꯨꯃꯥꯋꯠꯅ ꯏꯃꯥꯇ ꯍꯪꯂꯛꯏ ꯇꯥꯏꯁꯟ ꯂꯥꯛꯂꯝꯕ ꯃꯇꯨꯡꯗꯗꯤ ꯐꯦꯛꯇꯔꯤꯗ ꯀꯔꯤ ꯑꯍꯣꯡꯕ ꯄꯨꯔꯛꯄꯒꯦ ꯏꯃꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯂꯩꯇꯦ ꯍꯥꯟꯅꯒꯤ ꯍꯥꯃꯨꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯐꯦꯛꯇꯔꯤ ꯃꯅꯨꯡꯗ ꯒ꯭ꯌꯥꯁ ꯂꯤꯛ ꯑꯣꯏꯔꯛꯈꯤ ꯑꯟꯁꯥꯔꯤ ꯍꯥꯏꯔꯤꯕ ꯋꯥꯀꯔ ꯑꯗꯨꯁꯨ ꯒ꯭ꯌꯥꯁ ꯂꯤꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯊ꯭ꯋꯥꯏ ꯃꯥꯡꯈꯤ
Kumawan harai Ansari di kamdong na laikidabano madugi matangda wari khara hairau iman harai Ansari aina factory da thabak tawmina si haiduna aikoi gi khungang adu dagi kaurakpani adubu nongma factory manungda MIC hairiba gas adu pipe amadagi leak oirakhi factory kandaba yade haiduna factory ki official sing aduna leak oiriba gas ki pipe adu semlusu haiduna Ansari da hairami factory adu kannanabagidamakta Ansari bu baligi hameng oihanki Ansari laikidraba matungda mahaki asiba hachang adu postmortem tawki postmortem tawruba matamdadi mahaki lungs adu MIC hairiba gas aduna maram oiraga pungkai kairame pungho ho duna leramle lokhatpa yadre mathangi sinda station master na magi thabo mafam adu yorakpa matamda station da mama mapa laitraba anganganina isai sakladuna station da lakliba miyoi sing adudagi paisa ni duna lerami station master lakpa uba matamda makhoi ani su mafam adudagi yamna kanna chenki station master station aduda thabak toriba staff khudimakna izat sanman yamna tawnaba officer amani station master na magi office ka changlakpa matamda mahaki makada leiba prasad koksinduna hanglami telephone line yadaba singadudi semkhrabra prasana hairi station gi nakanda leiriba islam paisa paidaba miyoi singa leiriba jaga adudagi miyoi kharana telephone line gi meter humdra huranduna pukre station master na hairi huran khrabadi huran khre adu hojik kadoba taribage prasana hairi telephone line semna nawidamakta miyoi team ama aina ngarang numidangdagi thabak tawba hohan khrabani telephone line meter humdra adugi manungdagi meter yankhai amadi thabak suba loikhrabani station master na hairi ataidi kam kanda losingadoriba haujimak ibani chatuna check tawrusi haiduna prasad puduna lakhi adubu thabak suba chatkiba miyoi singadudi thabak tawbagi mahutta chaaduna thakduna leithoklami thabak tawbagi mahutta jwar sanaduna lerami station master na makoina semnamliba telephone line sing adu check torami adubu telephone line sing adudi makoina semjarabasu kemta yaramde station master na yamna sauna thabak suriba miyoi sing aduda nakhoi gi mathau tadre neim chatlo harami station master na prasata harami hana thabak toramba miyoi sing adu makhoi gi pifam thokwa paisa pithoga thadokro aduga anauba team amane o team ahum khaidoktuna pung nipan nipan thabak suhalu pung kunmari thabak suhangadabani ngasi telephone line semba losindaba yaroi Prasana hairi sar ngarang do ai kitang yeng hodre makoina thabak tawbado station master na hairi aikoi gi thabak asidi achauba bahar ama puri bani aikoi na mikup amatang mit choi tholoba matamda miyoi kaya amagi punsi mangadori bani mathangi sinda kumawatna ima tairami taishana 1982 da ikiba report adu yaudrabadi factory sigi mayokta aikoi na case tawba matamda case maithiningai oigani ima na hairi report adu ngasi numidang aina pambai ama natraga ama sijinaduna soidana maki lauthorakani kumawan hairi ima factory achauba siga lanthengnarba matamdadi nang yauganu nakhoi ima na haiba matungina nang su tuminna dum laisilu ima na hairi factory sina leiribasi aigi khungang mayadani factory sida asoiba tholakpa matamda sokadoribasi aikhoi gi lekai da leiriba miyoi sing adu khatani aduga factory sina hatok pikhraba Ansari hairibani pa adu aigi marupni aiga ichin inau dona loinarakpani magi laman soidana maki singani Mathangi sinda ima railway station da thabak join tawnanabagidamakta station master da report tawba laklami station master na hairi hauji Bhopal station da ayadaba pot ama leri ayadaba pot adu karino haiba koithi thiruro aduga minute 10 gi manungda aingonda amu hanna report taw ima station adu da kochen chenduna ayadaba pot adu karino haiba koithi thirami asomdana station master gi office da Vijaya hairiba station adu gi sweeper adu changlaki adu hairi sar ngasi se ai gi chanupi gi luhongba numitni Pigi luhongba lakpiyu haiduna sada hanana invitation nama pijakhrabani station master na hairi nachanupi sohini di kamdauri mahaki civil service exam thagani haibadudi larik pabadi kamai tawre Vijayana mahaki machanupi gi maramda station master na ningsing biramba sida harau hairi madi larik phajana pari ichanupi se honagi khallabadi honaba yam kanbani mahakin tawbangambada aina thajai exam mai pakani haina khanjai station master na hairi adubu luhonglaba matungda nupa mayumdagi larik page exam thage haibasidi nupa mayumgi miyoi singnadi kaya yaning loidori mama mapa laitraba angang singna station gi mapanda ising thaktuna leiribadu uba matamda Vijayana hairi karamba mama mapa nano makoin hek poksaba masa phawpa station da hundoktuna thamnamlibase aigi asuk nungsirabi ichanupi sohini bu karamba mama mapa nano station da hundoktuna thambiramibado mama mapa singaduna icha sohini bu station da hundoklamba aduna ichanupi sohini bu aina phangjabani sohini Vijayana train station dagi puraktuna masa sangna yokche khibi machanupi ni mathangi sinda ima station master gi manakta hathu na chelai adu hairi station asida yadribasi telephone line asini station master na hairi
kanana hairakpa pauno nangna puraklibase imana table da leiriba magnetophone da makhut thiladun hairi sar gi table da leiriba magnetophone asi station master na station adu da leiriba telephone line sing yabra yadabra check tawba matamda sijinnagadaba magnetophone ni sar gi table da magnetophone thamliba sina takpadi station asida telephone line system yadre haibani Pakhoma sida pelaba station master na ima tahiri senior loco pilot ta report tawruro ngasi numidang dagi nangi thabak horo pochai puthok pusin tawgodoriba train ama loco pilot singna hajik semlibani makhoina tawriba duda nangsu yoksiluro ima na muhairi station asida communication system nataba ayadaba pot ama su yauri station asibu thawai ni khanjariba ma ki thabak ta yamna section jariba station master na khangdaba karamba soiba leirabage khaladuna station master ngatang ngauduna lerami ima na hairi station asida leiriba gari ase minute ani pass oire station master sidiki haitho singthoiba mamin mana singba sida yamna penjarami station master na makhoi gi gari da pass oiriba minute ani edu semdoklami mikuba sidagi pung 13 gi matungda gas leak oiba horoklagani mathangi sinda tv gi pawda sumna yawrakhi delhi gi minister Rajendra Patil na train tongduna lakpa matamda maha ki pochai hural hoba nupa adu ngasi phaba police na phaba ngamdri minister gi pochai hural horiba nupa adu police na sahi 13 mamangdagi ngasi phawada phage haiduna thirakliba maming lairaba huranba express bandit ni mathangi sinda train station amada khungup kap thaduna lairiba angang amagi manakta nupa ama changlaktuna maha ki khungup kap thalami khungup kap thana thana angang aduna nakanda lakliba nupa ama uba matamda mahana kap thariba nupa aduda ingit ama torakhi khungup kap thariba nupa si atai kana sunate police na phage haiduna tanariba express bandit ni express bandit na angang adudagi ingit phanglaba matungda mahang na pochai hurang doriba nupa adugi matung inaduna chatki express bandit na nupa adugi suitcase adu huralagi haiduna changlapa matamda mahaki nakanda mamitang nupa ama isai saklibadu mahang na saklibi isai du chap lepki mitang ba duna ubliba ano odulok thaduna tawganu haiduna ingit tawrakhi express bandit na mahaki akoibada kana leirigi haiduna yengluba matamda railway protection force RPF ki personnel mayam amana mabu bhagadobagi ngaiduna leramlibadu urami adubu police personnel amana express bandit pu khamlakhi express bandit na masa nanthonabagi damakta nupa aduda phutharamaga chenki mathangi sinda express bandit na railway station gi official singa leiriba office aduda lakhi aduga accountant adu kauthoktuna wari sanarami express bandit police ama saduna uniform setuna lai express bandit na accountant adubu toilet kausilaga makhauri da thang ama thamnaduna hairi railway protection gi miyoi singaduna civil dress setuna aibu phana nabagi damakta station da ngaiduna leramlibadu nang nengonda pau piraktriba karigino karigumba aibu police na phakhiba tholabadi ai itomda jail da changloi ibani manaduna tokhiba thabak singadusu police ta loina haidokani nangbusu jail da pushingani accountant aduna hairi RPF na rate chathaba matamda sumnatagi accountant oiriba engonda paw hairamgani haina nangna khanbra express bandit na wakhani ha khallaba matung dhairi matam kharadi ai tumina leitaba yararoi maram aduna aroi boina achouba station amada chatuna paisa mayam ma lut tawa dakar tari masigi matungda accountant aduna pairiba record book adu puthoktuna mafam anapuda leiriba train station singi magi office ta paisa kaya leiribagi haibagi account sing adu yenglami account book aduda Bhopal junction hairiba train station adugi office ta lupa crore amaga lakh 13 leire haiba record ama phangki masigi matungda express bandit na Bhopal da chatuna office ta leiriba paisa sing adu huralage haina chap jungna lepkhre mathangi sinda imat mahaki office ta nanabagi damakta sem sa aduna lerami tanja sida yumthang nabi nupi duna imat ki damakta phone ma lae harakhi imat na phone adu paribu matamdadi mabu wari sanagi haiduna kauraklibi nupi dudi imat ki mamanaba ansari gi nupi oramne ansari gi nupi macha sing puduna imat ka puna leminanabagi damakta mahaki memda lakadoribani ansari laikhidraba matungda ansari gi imung manung macha singi cross punamak imat na puduna laklibani ansari gi nupi na hairi ai lakpada ahing tagadaba mali ngasidi iman hairi ai di train station da nakhoi bu ngai duna leramage nakhoi laklaga akhoi myam puna chak chaminarasi ado babi ansari hatkiba miyoi singadu laman khumnanabagi damakta makhoi gi mayokta leiriba 1982 gi Tyson gi report adu akhoi na lauthoknaba plan seme ngasi numidang akhoi gi khutta soidana maki yawraklagani imana mu makha tarai babi ansari aina angang oiringedagi tinarakpa marupni mahakti aigi iyambagumbani maramaduna babi mari angangi crossing adu aina ngamnabu honagani akhoi ga puna mafam asida nungaina leirasi kaimta khandebida mafam asi yonanaba lao masigi matungda imana
Kamarudingi nupi Nafisada hanglai. Kamarudinna Medsangi office ta leiriba report adu ngasi soidanamaki purakpa ngamgadoribra. Nafisana imatpu imungda chang'o haiduna kaushilami aduga mahaki chengphuda losinduna thamliba marks adu puthoktuna ulami. Nafisana hairei marks asi Kamarudinna engonda pirakhibani aigi pungnungda yawriba icha amadi aigi damakta Kamarudinna marks asi purakhibani. Factory asi phatte haibasu Kamarudin khangi. Factory asina kuina leiba tarabadi tungda lakadoriba icha isu singda asokpa lakani haibasi mahangna khangi. Kamarudinna mahaki polakadoriba macha asi soknanaba thabak amda tawrakloi ngasi sungsoi soidana Kamarudinna report ki file sing adu puduna lakani. Nafisana mabuningda thajabagul loinan hairei. Kamarudin ibani matam kuina yum palaba matungda icha phangkhide adubu handakta inau nauna icha phangbagi asa ama urakhi. Maram maduna icha gi damakta Kamarudinna mahaki mathwai phawba pamuroi icha amadi aigi phanabagi ni hairagadi Kamarudinna mathwai phawba soidanamaki thadokani. Asomdana factory manungda medsan chakhraba matungda Kamarudinna medsan gi kada changlaktuna mahakna losinduna thamliba 1982 gi Tyson gi safety report adu lautholami. Report sing adu ngahak yenglaba matungda achumba report ni khanglaba matungda report sing adu photocopy torami haibadi xerox torami. Xerox toba loiraba matungda Kamarudinna Kumawat hairiba reporter adu da phone torami. Kamarudinna Kumawat ta hairei 1982 gi report adu thengnare. Report asida factory asi phajana chalaiba yararoi safety protocol amata ngakte haiduna mayek sengna iduna leramle. Report asi laina khangna factory gi makok thongba singna factory asi phanana bagi damakta karisu tawkhide. Kumawat na hairei report sing adu fanglabadi athuba matamda report adu lauba pami. Kamarudin hairei adu erebadi fare haujik pung ani gi matungda aigi yumda lao mafam adu da oina thengnarasi. Mathangi sinda factory manungda gas ki pipe sing samthokpagi thabak toriba Asan hairiba nupa aduda inau nauna thabak yawrakpa nupa aduna report torami. Asana yamna sauna hairei thabak tawba lakpa matamda kari maramgi damakta thengna laklibano ngasi gas ki pipe sangbani haiba naha khangdabra. Anauba nupa aduna hairei gas sambadi mathang haptada chamgadaba natra. Asana hairei factory asida kari thabak tawri karamba matamda tawgani haiba akaknaba matam amata leite ngasi gas ki pipe samdaba yaroi. Anauba lakliba nupa aduna gas samnabagi damakta leiriba lairik adu phaktoktuna page torami. Asana hairei nang training tawba matamda kaimta takpiraktabra. Anauba nupa aduna hairei aigi training di sumnatagi hapta ani khata tarai aduga training manungdasu pipe sambagi niyom amata takpirakte. Asana hairei aikhoisu chap mane hapta ani khatani training tawraklibase hana tha taruk training piramba adu tokhrabani. Asana nupa aduda khosauna raduna hairei haujik lairik pabagi matam natte gas ki pipe sing ase samnanabagi damakta ising thajanba hawruro. Anauba lakliba nupa aduna su ising thajalami. Laibak thibadi factory aduda thabak toriba workers sing aduna haithoi singthoiba amadi training watpadagi ising thajaloidaba pipe amada ising thajinki. Pipe aduna puragliba ising adu MIC hairiba gas adugi mahi leinungda phumjinduna thamliba tanki sing aduda oina ising thadakhi. MIC gi gas mahiga isinga thengnaba matamda hu chelaba gas tanki manungda semba horakhi. Tanki manungda hu chenba gas semba hokrabanina pung ahum gi manungda tanki asi soidanamaki pokhairak tanki asina pokhairakpa matamda hu chelaba gas kaya amasu thadorakadauri. Pung ahum asigi manungda kari thokpage haibado amuk yengminasi. Asomdana station master Vijaya gi mayumda machanupi gi luhongba yawnanabagi damakta lakhi. Vijayana station master uba maktada tharau harauna taramna kaushilami. Mathangi sinda station master amadi Vijaya gi machanupi Sohini ga wari sanaduna lerami. Station master na Sohini da hanglai nangi namadi nang lairik paba kairani haiduna yamna wajarabani nangbu kamdauribage. Sohini na hairei nupa mayumda leiraga lairik su pagani imungsu aina kaidanaba loina yengsingani. Ngasi sarna aigi luhongbuda lakpibase yamna nungaire hairami. Station master na hairei haujikti nangi ima amadi nangna engonda sar kauri adubu nangna IS officer oiduna lakpa matamdadi aina nongonda amuk madam haiduna kaugadoribani. Matam aduda nangi namana nangi damakta kayamu yamna chawthokjagani. Asumna hara wari sanaringaida Vijayana station master na chananaba haiduna acha atha khara puthoraktuna tholakhi. Station master su Vijaya gi machanapi Sohini da mangol oyu nungai fana palu hairamaga mahaki duty makha chathanabagi damakta station da amuk chatkhi. Asomdana imatsu mahakna thabak tawgadoriba mafam aduda loco driver mayam adugi maraktagi senior loco driver aduda mahak thabak lakle haiduna report torami. Loco driver mayam maraktagi senior aduna hairei training da mayam maraktagi fast tare hairibadu nangla mangda uriba train asi ngasi semba losindaba yade semba hawrurasi haiduna mayam punna thabak tawminakhi. Asom factory manungdana esana amadi mahaka thabak tawminariba worker aduna lakpa matamda mathakta puriba pipe amadagi ising leak oirakhi adubu tarakliba ising aduna makhoi gi hakchangda thengba matamda yamna hakka jarami thupsu yamna thupami. Anauba worker aduna hairei leak oiribasi
control room da pau pikisi esan harai cha hana thaugisi leak sidi nungti gi oil lereba wa ngaktani kaisu tawgadaba leak nate mathangi sinda station master su mahaki station yausilakhi prasana station master ubamakta manakta jinsinduna report pirami haujuk phawbagi oina train matam chana lakli train da pamdaba thawdo amata thoi haibagi pau phangdri station master na inspection chatpa matamda train tongduna lakpa police amaga station da leiriba police kharaga marai na duna lerami station master na changsinduna hangluba matamda police haduna lakliba express bandit na harai mafam asida leiriba police singasina aina purakliba pochai singasi phajinduna check tawge hairi station master na harai aina order tawkhiba matungina check tawdaba yadabani express bandit su khangle check tawba tarabadi mahakna masak lotuna laklibado soidana khangkhragani haiba maramaduna express bandit na station master kauthokuna hairami railway protection force ki miyosingna phage haiduna koitan tanariba express bandit hariba nupadu ngasi station asida lakani haiba pau phangle station master nangi office ta leiriba upudi yoriba paisa singadu express bandit na loot tawba soidana maki ngasi laklagani station master hanglai nangdi express bandit hariba nupadu masak khangbra express bandit nangna hana ukhraba mira police haduna lakliba express bandit harai maha hana aina ukhre mabu phage haiduna aina koitan tanaраklibani maramaduna ngasi nungdang asimadi nangi office ta leiriba upudu aina senadaba yararoi express bandit na upu huran ge haiduna lakpa matamda mabu aina soidana maki phagadoribani station master na harai pung kharagi matungda gorakpur dagi train ama lakani train aduda soidana maki yarakadaba mali nangi express bandit hariba nupado express bandit hariba police aduna yamna chawthokpaga loina na harai express bandit hariba nupadu hana dagi hauna station asida laktuna magi plan horambasu yare mathangi sinda station maduda mama mapa laitraba angang anina isai saktuna paisa taliba adugi manakta express bandit lakhi aduga paisa lauthoraptuna angang aduda pirami adubu angang aduna paisa adu loge tawba matamda express bandit na harai ibungo mingondagi paisa niduna hinge khanba tarabadi na punchi chupa paisa adum niduna leragani maramaduna paisa paige haiba tarabadi mingondagi paisa lakpasu kharaga tamu mathangi sinda station master na mahaki office ta leiriba paisa singadu upu iron godress amada hapsalibadu express bandit na chagadawba mkhai munna yengduna lerami mathangi sinda station master laktuna police hariba express bandit harai mafam asigi rpf ki chief oiriba nupa sinha haibado kaukrabani mahak laklaga nangi identity verification tawgadoribani sinha laktriba fawadi office ta wari chanaru khisi haiduna mahakpu office ta kausilami mathangi sinda pralhana masada ipa pakatna telephone line semliba singadu phone tawduna loigadaba kyang walibagi hanglami telephone line semliba ne pa adun harai haujik line phumliba sidi test tonanabagi damakta phumliba line ni line asi test tawda yarabani na haujik sizinaba yariba communication gi line khudima kakthatlaba matungda inau nauna amuk phumgadoribani prasana harai phare adu erabadi communication khudimak loina kakthatlo adubu block hariba communication system adudi maduna hana semgadabani mangonda priority piu masigi matungda prasana mayum chalamdaida mahaka thabak tominariba nupa ama harai sm sarda pau pikro ngahaki oinadi communication line khudimak kakthatkragani anauba communication line semba haukrabani asomdana telephone line senbe singaduna telephone line singadu nauna kakthatlami hojik gas leak orakadaba minute 10 khatanga silakle asom factory gi control room manungda warning gi signal mayam ama ngalakhi control room da leiriba officer adu ingaw ngawna meter singadu da yengduna lerami asomdana asan amadi atai worker singadu pipe chamnaba pipe te sing thajalamnaba matungda cha thaktuna leithoklami mayam puna wari sanaduna leiringe matamda control room dagi asan bu hanna hanna korakliba du asan di taramde control room da leiriba officer aduna mic tengda kainoma thokle amukta yengu haina hanna hanna haiki adubu kanamtana taramde somdana kamrudin di report zero sudu puduna mayumda halakhi mahakna lakpa matamda gate joksilakle factory manungdana control room da lehoriba officer aduna mic gi tanki thamliba cement mathakta yamna kina kakhalakhi aduga cement sing adugi mathakta famtharaduna cement sing adugi mathakta makhut thamladuna ingbra sabra hani yenglami adubu laibak thibadi cement sing adu sabana heman khiduna makhuna thengba phawba ngamlamde asomdana factory gi gate mapanda leiriba security aduna kamrudin gari khamlakhi adugu waki toki ma pirakhi kamrudin na wari sana ge aduna waki toki du lorami adubu mahang yengtholuba matamdadi factory gi mathakta gi gas mayam paithoraklibadu urami mayam punamak siminaba tare haiduna kamrudin hathu factory manungda chansinki kamrudin na control room da yorakwa matamdadi control room senaduna lehoriba nipa adu yamna matha sana tafam khangdena lerami kamrudin na meter sing adu yengluba matamdadi mic gi gas mahi thamliba tanki edu gi temperature si 100 degree celsius orami ising chawbagi temperature su 100 ni kamrudin na asan kadai da lege thiru cho haiduna kathi thialami worker ama chansilak tuna esana cha thakliba mafam adudagi mahakpu control
control room da lao haiduna kauhanki cha thapam da leiriba worker sing aduna mapana chenthonarappa matamdadi factory gi mathaktagi gas mayam ama paithoraklibadu ubada worker khara amadi mayum yogranaba chenakhibasu yaure esan amadi maga pipe saminakhiba worker aduna control room rokpa matamda flare tower on tawduna ahenba gas sing asi mai thadokhrasi harami Kamarudin harai flare tower yakhidaba tha hum helakle calling kasanbadagi sizinaba yaduna leire haibasi nakhoi kanamta khangdabra Kamarudin esan galakminariba worker juda hanglai phibamasi matau kamdongna yorakhibano worker aduna ipa pakhaladuna harai esan ibani ngasai pipe chaminarambani Kamarudin harai pung kyadagino nakhoina gas ki pipe chamlibado worker aduna harai ngasai pung mapan makhaidagi ising thajanba hobani control room da leramliba officer aduna yamna pakhana harai ising thengnaba yadaba MIC gi gas mahi asida ngasaidagi pung ahum hen ising thajan khrabra Kamarudin esan da hanglai esan ising muthakhibra esana pakhaladuna ising muthatri haduna mangak nomlai Kamarudin amu hanglai adu eba tarabadi pipe sing aduda blind slip hapkhibra esana yamna ngakna hanglai blind slip habadi karino sir Kamarudin yamna sound harai gas samdringe mamangda gas ki machine ani duda khumjin gadoriba yotna saba plate ani duni plate ani du hapaga gas samgadabani madu eba tarabadi MIC gi tanki da ising changlodoribani adugi blind slip sing do hapkhibra esana yamna kina khumlai madu kamdongna hapkani haibadudi ekhoida kanamtana training tawada takpirakte Kamarudina ka aduda leiriba miyoi sing aduda yenglaga yamna pakhana harai MIC tanki da thajaliba ising sing adu muthattaba yararoi karigumba mutharaudawa tarabadi tanki da yauriba gas mahi sing adu hu chenba gas ngata olaklagani Kamarudina masa thak thak niladuna akiba galoinan harai factory asida leiriba miyoi khodimak factory si thadokduna mayi mayamda chena khra hayo aduga esan ibanina MIC tanki da thajaliba ising pipe adu amukta thinglusi natrabadi shahar se pungloi loiba tare Kamarudina control room da leiriba emergency alarm adu khonglammi haujikti factory adugi akoibada gas ngata paithorakle gas ki manam tabada worker kaya amadi makok ngawbadagi factory mathaktagi ontharakpasu yaukhi factory gi jaga khudimakta mafam khudingdagi hu chelaba gas leak oirakhi mafam aduda thabak suriba worker khudimak magi hingnanaba kochen chenarami Kamarudinna emergency matamda sizinanaba factory adugi thamliba mark sing adu upke haduna loktholui adubu mark sing adudi akai pangakta oirami upai leitrabada Kamarudinna worker mayam aduda harai rumalda ising chodhalaga maida natonda amadi chimbalda khumjalu madu oirabadi gas ki maya asi khara do oirabasu hanthagani Kamarudinna magi manakta leiriba worker sing aduda harai nungsit maikai romda chenganu nungsitna hu chelaba gas kya humduna puriba maikai asigi ona tenaba maikai romda oina chelu haina laukhi Kamarudinna haiba matungina factory da leiriba worker sing adu magi thawai hingnanaba factory manungdagi chenthoknarakhi factory manungda leiriba gas ki mayak sing aduna Kamarudin su masa sonthaba horakhi Kamarudin ngamboi ngamdaboi tawraduna yamna wana lakhi aduga MIC tanki da thajaliba ising gi pipe adu muthalami esan harai sar ising muthatpa loirabanina mafam masidagi chatkrasi Kamarudin harai ising muthatpa loiba tarabasu hauji hu chelaba gas kaya ama leak oiri masi thingdaba yaroi Mathangi sinda Kamarudin ngamwai ngamdabai tawraduna makhuna sitladuna MI6 tanki phumjaliba cement mathak aduda lakhi aduga leiriba tanki ahum aduda gas mahi kayam yauri hu chelaba gas na kayam yauri haibadu meter da yenglamni adubu leiriba tanki ahum adu ahangba amata yauramde Kamarudin na tawriba plan di tanki ahum adugi manungda ahangba ama yauramba tarabadi ahangba tanki aduda ahenba gas sing adu thajanduna gas sing adu leak oibadagi thingnanaba khonage tawbani adubu ahangba amata yauramdrabanina upai leramde Kamarudinna aroibu ena mana pairiba radio duda factory manungda leiriba miyoi khodimak mayumda hallo mafam asitagi lapna chatlo hairami Kamarudin harai nakhoina chatkraba matungda hauji hu chelaba gas form tawriba MI6 ki tanki asi atopa ising changdriba tanki ani siga ising changthok changsin yadanaba disconnect taramage karigumba tanki ahuma asida ising changthok chasin tawba tarabadi tanki ahumak ta yariba MIC gas mahi khudimak hu chenba gas olaklagani matam adudadi sahar asida ahingba jiba panba amata leiba ngamlaroi punamak siba haibada oirani Kamarudinna yamna wana laktuna mahaki alaiba pangal thongna puthokchaduna hu chelaba gas form toriba tanki eduga atai tanki singa samnariba pipe adu thingjilami Kamarudin gi nupina mahaki macha amadi mangonda karisu tawdanabagi damakta Kamarudinna mathwai phawa thagani haikiba madumak hauji Kamarudinna macha amadi magi nupi gi damakta tawri ngahaki matungda gas form toriba tanki edu gas ki pressure na yamna kanna henman khibana tanki edu pokhairakhi
ꯇꯦꯡꯀꯤ ꯑꯗꯨ ꯄꯣꯈꯥꯏꯔꯛꯄ ꯃꯇꯝꯗ ꯃꯊꯛꯇ ꯅꯟꯁꯤꯜꯂꯤꯕ ꯁꯤꯃꯦꯟꯠꯁꯤꯡ ꯑꯗꯨꯁꯨ ꯀꯥꯏꯗꯨꯅ ꯄꯥꯏꯊꯣꯔꯛꯈꯤ꯫ ꯇꯦꯡꯀꯤ ꯄꯣꯈꯥꯏꯔꯛꯄ ꯑꯃꯗꯤ ꯒ꯭ꯌꯥꯁꯀꯤ ꯃꯌꯥꯛ ꯑꯗꯨꯅ ꯀꯃꯔꯨꯗꯤꯟ ꯃꯐꯝ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯊꯥꯈꯤ꯫ ꯃꯌꯥꯝꯒꯤ ꯊꯋꯥꯏ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯃꯔꯨꯗꯤꯟꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯈꯤ, ꯑꯗꯨꯕꯨ ꯀꯃꯔꯨꯗꯤꯟꯗꯤ ꯃꯌꯥꯗ ꯀꯣꯡꯒꯣꯟ ꯀꯥꯔꯗꯨꯅ ꯃꯤꯁꯤ ꯆꯥꯗꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯍꯔ ꯑꯁꯤꯗ ꯍꯨ ꯆꯦꯜꯂꯕ ꯒ꯭ꯌꯥꯁ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯄꯥꯏꯊꯣꯔꯛꯂꯤ꯫ ꯁ꯭ꯋꯤꯄꯔ ꯕꯤꯖꯌꯥꯒꯤ ꯃꯃꯥꯛ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕ ꯕꯣꯔ ꯑꯗꯨꯁꯨ ꯂꯨꯍꯣꯡꯐꯝ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯑꯟꯁꯥꯔꯤꯒꯤ ꯅꯨꯄꯤ ꯏꯃꯥꯅ ꯀꯧꯈꯤꯕ ꯑꯗꯨꯁꯨ ꯃꯆꯥꯁꯤꯡ ꯄꯨꯗꯨꯅ ꯚꯣꯄꯥꯜ ꯇꯝꯅ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯀꯨꯃꯥꯋꯠ ꯍꯥꯏꯔꯤꯕ ꯔꯤꯄꯣꯔꯇꯔ ꯑꯗꯨꯁꯨ ꯀꯃꯔꯨꯗꯤꯟꯗꯒꯤ ꯔꯤꯄꯣꯔꯠ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯚꯣꯄꯥꯜ ꯇꯝꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯚꯣꯄꯥꯜ ꯁ꯭ꯇꯦꯁꯟꯗ ꯄꯩꯁꯥ ꯍꯨꯔꯥꯟꯅꯕꯒꯤꯗꯃꯛꯇ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯦꯛꯁꯄ꯭ꯔꯦꯁ ꯕꯦꯟꯗꯤꯠꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯁ꯭ꯇꯦꯁꯟꯒꯤ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡꯗ ꯌꯥꯝꯅ ꯀꯨꯞꯊꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯒ꯭ꯌꯥꯁ ꯂꯤꯛ ꯑꯣꯏꯔꯦ ꯈꯪꯗꯕꯗꯒꯤ ꯚꯣꯄꯥꯜ ꯇꯝꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯀꯔꯤ ꯀꯔꯝꯕ ꯊꯧꯗꯣꯛ ꯊꯣꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯊꯪ ꯏꯄꯤꯁꯣꯗꯇ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯍꯩ ꯄꯔꯦꯡ ꯃꯇꯦꯛ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯏꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯏꯄꯤꯁꯣꯗ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯁꯤꯡꯗ ꯂꯥꯏꯛ, ꯀꯃꯦꯟꯠ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯈꯤꯕꯁꯤꯡꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫